Manipuri wari lekol na mayambu taram na ukjeri. 2025 asida Prithvi da thingba ngamdriba lan kaya soknari. Leppadi lairadana hena dum chauthorakli. Prithvi tumkhiba yaba Third World War tholakadra haibagi chingnabasu phongdoknare. Asumna thoudok wathok kaya gi maramda mangjongna predict tawba singi marakta scientist na sunattaba government na sunattaba mittanglabi nupi amana madusu chahi kaya ki mamangda shikhrabi adugumba future uba ngambi nupi aduna prediction kaya pirami mahak aduni Baba Bhanga Bulgaria da 1911 da poki mahak na angang oiringaida mahak ki mamit animak tangki adubu miyamna mahakpo future uba ngamba sakti lay haina thajanaki mahak na tungda tholakadaba lan mishimina natural disaster amadi anobu technology gi matangda predictions kaya tawduna amadi madu tholaktuna chummi haina miyamna lawnari asumna miyamna hainaba humanity will one day receive a signal or encounter something not from this world prediction asi yengluraga hojik miyamna kanna ngangnariba 3i Atlas interstellar haibadi aikhoigi prithibina leiriba solar system numitha amadi planet sing asidagi nataba atopa mafam amadagi aikhoigi solar system asigi maikaida paishilakpa object amani hojik scientist singna 3i Atlas hariba object asigi matangda kari hairi amadi Baba Bhanga gi prediction aduga kayam chanabano haibadu yenglasi July 2025 da astronomer singna telescope ta karigumba ngaurunaba langlaba tonganba potsakama atiyada uba phanglami ngaklibadi potsak asi chumnagi asteroid natraga comet amagumba natte masigi speed asi angakpa phangna yanglami 130,000 miles per hour ni chawrakna pungda kilometer lakh ani lising taramok yangbu speed ni aduga hena ngaklibana numiti gravitational force mangonda changba ngamde maduna maram oiraga masagi speed amadi masagi direction da chakche scientist na phongdokpada potsak asi solar system gi wangbada leiba thawan michak singi marakta leiba amuba jaga amadagi uba phangkhibani madudagi aikhoigi solar system lomda lakhibani aikhoigi solar system dadi numit tha prithvi na chingba amadi atei planet sing asini adubu hojik lakleba potsak asidi solar system gi khongchatpu puranam khaiduna changsilakpani masibu miyamna interstellar visitor haina khangnari asumna interstellar visitor asi mamangda anirak lakpa thengnakhre October 19 2017 da Oumuamua haiba interstellar object asi thengnaki amadi August ki tang 2019 da Borisov haiba interstellar object asi suni adubu khenaribadi makhoidi aikhoigi solar system asigi manakta paishilamlaga adumak paikhiduna mangkhre adubu 3i Atlas ti makhoi singdudagi chawbusu yam hele langbusu yam hele aduga mahakki speed asisu aduki matik hena yangkhre interstellar asigi chawbagi changsi achauba city amaga managani haina scientist sing hairi aduga one of the biggest interstellar object discovered tawbani haina so phongdokne aikhoigi solar system asida prithvi sida asteroids comets nung amadi atopa planets ki machet taba makupsing paishilaktuna taba thengnari chawrakna chahi 66 million gi mamangda achauba giant asteroid amana Yucatan Peninsula Mexico da tasinduna dinosaur hariba jiba makhalasi mutkhibagi achauba maram amani haina scientist singna lawnaribani scientist singna haribana comets natraga asteroid sing asi makhoina chatliba speed aduda lengdana adumak chatle karigumba kanda comet kharadi ingduna ice onduna leiba sing adu solar system numit ki manak yorakpada sagadlaktuna manil thoklakpa amadi gas thoklaktuna speed yang khalakpadi le adubu 3i Atlas ti frozen natraga gas thokte aduga kamdawna asuk yamna yang khat handuna akiba phanglaba speed asida paiba ngamlibano haibasini ngaklibadi matang asida Baba Bhanga gi alien gi prediction asini miyamna hangnarakliba Bulgaria da pokhibi mittanglabi mystic asina chahi kaya gi mamangda aphawa prediction sing tawduna amadi madu miyamna chummi haina longnaribani
खुदम मोइना सेप्टेम्बर 11 की अमेरिका की ट्विन टावर कायखिबगी थौदोक, यूरोप की लान की प्रेडिक्शन, सोवियत यूनियन कायबगी प्रेडिक्शन, चर्नोबिल न्यूक्लियर प्लांट डिजास्टर न चिंगबसिंग लेरिबनी। बाबा भंगाना 2025 ता अतियादा अरंग मंगाल अमा उगनी मधु अखोगी वांगबदगिनी। मधु मेसेज अमनी मपानदगी लाकपसिंग अखोइद विजिट तौरकनी हाइबसिनी। अदुना मरम ओइरगा पृथ्वी असी वन नेशन वन वर्ल्ड हाइबदी करिगुंबे एलियन सिंगना पृथ्वीदा विजिट तौरक्तुना अतियादा पाइदुना लेरबदी कंट्री सिंगसु अमत्त ओइना पुनसिनदुना मसा ngaktokjanaba amadi apunbagi pangal ama oina semlaklabadi madu one nation one world haibadu oigadoribani। साइंटिस्ट सिंगी conspiracy theory na asumna hairi madudi alien sing asi atopa mafam amadagi messenger ama oina tharakpo oiramba yai madudi makhoi leiri haiba taknaba। aduga amaromda dark forest theory haiduna mi na changma ngamnadaba amamba umang singda makhoi lotpham natraga leifam thina survey tauba natragana warning ama oina miyoi ba haiba jiba makhala sibu manghan takhanaba lakpa ama adu natraga chumna normal routine ama oina tauba thabakni haibasini। atopa wari singda ekhoina alien thengnabagi wari UFO thengnabagi wari kayasu leiri cinema da phauba alien singna prithvi da laktuna miyoi ba da amang ata thokhan khibagi film kayasu puthoknari amadi miyamna thawai ta na yengnari pumnamaksi tasengna ekhoi miyoibada thoklabadi kamdawni। United Nations na debate tawnari basi karigumba extraterrestrial haibadi alien gumba sing asi thengnabagi mong laklabadi madu handle tawnaba natraga relation semnaba ambassador ama hapa darkar oi amadi masigi khongthang lokhatkadabani haibasini hapasu darkar oiribani maramdi karigumba khanghaudana asigumba thodok thokle haina lawrabadi micham praja singdi akiba amasung thukat khibana kari tawgadabno haibado kanasu khangnaroi phiba maduda leader amana asito asumto hairaba kanda miyam chap managadoribani asumna Bulgarian blind mystic Baba Bhangana 2025 ta mapandagi lakpa arangba potsak ama atiyada ugani madu warning amani hairiba prediction asi 3i Atlas interstellar hairiba object asi ubasina oigadoribra haibadudi hangba yaba wahang oirakli। 3i Atlas asi scientist singna chumnagi asteroids natraga comet kumba potsak amadi natre hairi adu oirabadi masi alien singi achauba spaceship ama oiramloi hainingai leite। amaromda chawkhraba universe asida aikhoigi solar system asi khaknatana masing thingamdraba galaxy kayasu leiribani prithvi asi aikhoina khanbada yamna chawi haina lorumbasu yai masida achauba samudra sing chingpat turel amadi country mayam achauba lan kaya nushinaba khatnaba yengthinaba kaya thanna leiribani adubu chawre khaliba prithvi asi numit ka changdamnabada prithvi gi saru 1.3 million numit ta hapa changani aduga numit asimak somo milky way galaxy da leiba thawan michak 200 billion gi manungda amagumani aduga amuksu milky way galaxy haibasi galaxy ama khaktani universe asida chawrakna paba ngambada trillions of galaxy leiribani samna hairabada hojiki matamgi khwaidagi yangle hairiba spacecraft na universe travel tawbada million natte trillions of year changani haina panari khudam ama oina hairabada prithvi asidi india muk chawba solar system amagi uful marik amagumani wari sing asi pallubagi maramdi asuk chawkhraba galaxy universe asida atopa species leiramgani leiramloi miyoi bajati na karamna haibungamgani leirambasu yaina adubu khwaidagi hena ngaklibadi chahi kayagi mamangda leikhidrabi mamitanglabi Bulgarian mystic Baba Bhangana asiguma potsak ama atiyada ugani haina piramba prediction asini scientist singna thizinduna hairiba 3i Atlas interstellar asi akan mamongda yengsilibani amabu oire Baba Bhangana matamduda chalamba paukhungado haujiki 3i Atlas asina phonglibara matang asida Manipuri wari laikolna pujarakpa ngasigi wari loisinjari mayambu khurumjari।